ꯃꯊꯪꯗꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯂꯥꯏ ꯍꯦꯃꯥꯝꯒꯤ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯍꯩꯅꯧꯒꯤ ꯁꯤꯖꯟ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯍꯩꯅꯧ ꯑꯆꯥꯔ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯑꯃꯁꯨꯡ ꯀꯃꯥꯏꯅ ꯂꯤꯔꯒ ꯊꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯐꯖꯅ ꯃꯀꯨ ꯈꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯁꯨꯡ ꯇꯥꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯊꯨꯝꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯍꯩꯅꯧꯁꯦ ꯊꯝꯒꯗꯣꯏꯅꯦ ꯑꯣꯡꯂꯤ ꯃꯥꯏꯁꯤ 2 days ꯈꯛꯇꯅꯤꯀꯣ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯕ ꯍꯩꯅꯧꯁꯦ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯀꯃꯥꯏꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯤꯅꯣ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯃꯝꯕꯁꯤ ꯀꯥꯟꯗ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯩꯅꯧꯁꯤꯅꯤꯀꯣ ꯍꯩꯅꯧꯁꯦ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔ ꯊꯝꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯁꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯊꯨꯝꯅꯦꯀꯣ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯤꯁꯤꯗ ꯊꯣꯛꯏꯁꯦ ꯑꯝꯇ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯦꯟꯖꯤꯟꯖ ꯑꯩꯈꯣꯏꯅ ꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯍꯥꯞꯄꯒ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯗ ꯊꯣꯛꯏꯕ ꯃꯍꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯣꯀꯣ ꯃꯍꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯂꯣꯏꯅ ꯆꯨꯞꯁꯤꯜꯂꯤꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯐꯧꯗꯣꯛꯀꯗꯣꯏꯅꯤꯀꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯝꯗꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤ ꯂꯧꯈꯠꯄ ꯀꯥꯟꯗ ꯈꯨꯠ ꯁꯣꯛꯄꯤꯔꯣꯏꯗꯕ ꯁꯨꯃꯥꯏꯅ ꯈꯔꯥꯏ ꯑꯔꯟꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯍꯥꯞꯀꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯐꯧꯒꯗꯣꯏꯅꯤꯀꯣ ꯃꯍꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯩꯅꯧꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯕꯅꯤ ꯍꯩꯅꯧꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯖꯕ ꯍꯩꯅꯧ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯍꯩꯅꯧꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯟꯇꯣꯛꯄꯤꯔꯅꯤ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯐꯧꯔꯝꯗꯀꯥꯟꯗꯀꯣ ꯍꯩꯅꯧꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯀꯥꯟꯗ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯒꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥꯗ ꯍꯩꯅꯧꯁꯦ ꯐꯧꯔꯦ ꯐꯖꯅ ꯀꯪꯉꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯧꯁꯤꯜꯂꯒ ꯊꯝꯒꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯩꯅꯧ ꯁꯤꯖꯟ ꯃꯇꯝꯗ ꯐꯪꯉꯤꯕ ꯍꯩꯅꯧꯁꯤꯅ ꯍꯌꯦꯡꯒꯤ ꯍꯩꯅꯧ ꯐꯪꯗꯕ ꯁꯤꯖꯟ ꯃꯇꯝꯗ ꯁꯦꯝꯒꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯀꯪꯍꯜꯂꯒ ꯊꯝꯈꯤꯕꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯉꯁꯥꯏꯒꯤ ꯍꯩꯅꯧꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯍꯧꯅꯕ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗ ꯀꯅꯥꯒꯨꯝꯕꯅ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯅꯤꯡꯉꯒꯗꯤ ꯂꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯝꯂꯞꯄ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯌꯦꯡ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕ ꯌꯦꯡꯃꯤꯟꯅꯔꯁꯤ